ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯉꯁꯤ ꯃꯌꯥꯝꯗ ꯃꯅꯥ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯅꯥꯁꯦ ꯍꯦꯛꯄ ꯂꯥꯛꯄꯅꯤ ꯃꯅꯥꯁꯦ ꯑꯩꯈꯣꯏ ꯏꯆꯦ ꯅꯣꯌꯥ ꯕꯖꯥꯔꯗ ꯂꯩꯕ ꯏꯆꯦ ꯁꯤꯕꯥꯅꯤꯒꯤ ꯌꯨꯝꯒꯤꯅꯤ ꯑꯗꯨ ꯃꯥꯅ ꯃꯁꯥꯒꯤ ꯊꯥꯖꯕ ꯄꯥꯝꯕꯤꯅꯤ ꯃꯅꯥꯁꯤ ꯎꯕꯗ ꯃꯌꯥꯝ ꯈꯪꯕꯤꯔꯝꯃꯅꯤ ꯃꯅꯥꯁꯦ ꯀꯔꯤ ꯃꯅꯥꯅꯣ ꯃꯅꯥꯁꯦ ꯃꯌꯥꯝꯅ ꯈꯪꯕꯤꯗ꯭ꯔꯗꯤ ꯑꯁꯨꯝ ꯁꯁꯅꯥ ꯃꯅꯥ ꯍꯥꯏ ꯁꯁꯅꯥ ꯃꯅꯥꯁꯦ ꯑꯩꯈꯣꯏ ꯕꯪꯂꯥ ꯂꯣꯟ ꯃꯥꯜꯂꯤ ꯁꯣꯁꯅꯦ ꯃꯅꯥꯗꯒꯤ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯃꯅꯥꯁꯦ ꯃꯤꯇꯩꯂꯣꯟꯗ ꯀꯩ ꯀꯧꯕ ꯃꯌꯥꯝꯗꯒꯤ ꯀꯣꯃꯦꯟꯇ ꯅꯤꯖꯔꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯨ ꯌꯥꯎꯔꯤ ꯑꯩꯒ ꯂꯣꯒꯦ ꯃꯔꯨꯞꯀ ꯂꯣꯒꯦ ꯂꯥꯛꯄꯅꯤ ꯑꯗꯨ ꯃꯅꯥꯁꯤꯒꯤ ꯀꯔꯤ ꯀꯥꯟꯅꯕ ꯍꯛꯆꯥꯡꯗ ꯌꯥꯝ ꯀꯥꯟꯅꯩ ꯍꯥꯏ ꯌꯥꯝ ꯄ꯭ꯔꯣꯇꯤꯟ ꯂꯩꯕ ꯍꯥꯏ ꯄ꯭ꯔꯣꯇꯤꯟ ꯂꯩꯕ ꯃꯅꯥ ꯑꯃꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯅꯥꯁꯦ ꯊꯥꯕ ꯈꯣꯠꯄꯒꯤ ꯀꯟꯅ ꯁꯖꯦꯁ ꯇꯧꯅꯔꯤ ꯌꯥꯝꯅ ꯑꯐꯕ ꯃꯅꯥꯅꯤ ꯆꯥꯕ ꯊꯛꯄꯒꯤꯁꯨ ꯀꯟꯅ ꯁꯖꯦꯁ ꯎꯕ ꯐꯪꯉꯤ ꯑꯗꯨꯅ ꯃꯅꯥꯁꯦ ꯀꯔꯤꯗ ꯀꯥꯟꯅꯕ ꯀꯥꯟꯅꯗꯕ ꯀꯔꯤ ꯇꯧꯔ ꯆꯥꯕ ꯆꯥꯗꯕ ꯀꯔꯤ ꯀꯥꯟꯅꯕ ꯑꯣꯖꯥꯁꯤꯡꯅ ꯀꯣꯃꯦꯟꯇ ꯊꯝꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯈꯣꯏꯗꯤ ꯃꯁꯥꯒꯤ ꯃꯍꯩ ꯐꯣꯜꯗꯨꯗꯤ ꯑꯩꯈꯣꯏ ꯍꯤꯟꯖꯥꯡ ꯅꯥꯄꯤꯗꯁꯨ ꯍꯥꯞꯄꯤ ꯍꯋꯥꯏꯗꯒ ꯀꯌꯥ ꯍꯥꯞꯄꯤ ꯑꯗꯨ ꯁꯥꯡꯉꯤ ꯀꯔꯤ ꯍꯥꯏꯁꯤ ꯃꯩꯇꯩꯂꯣꯟꯁꯦ ꯑꯩ ꯁꯨꯗꯔꯦ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯂꯣꯟꯗ ꯑꯣꯖꯥꯁꯤꯡꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯤ ꯈꯔ ꯑꯁꯣꯏꯕ ꯂꯩꯔꯕꯗꯤ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯑꯩꯈꯣꯏ ꯃꯅꯥꯁꯦ ꯍꯧꯖꯤꯛ ꯈꯤꯛꯇꯣꯛꯏ ꯃꯅꯥꯁꯦ ꯈꯤꯛꯇꯣꯛꯄ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯪꯍꯜꯂꯒ ꯑꯩ ꯑꯗꯨꯝ ꯄꯥꯎꯗꯔ ꯉꯧꯅ ꯆꯥꯔꯔꯣꯏ ꯉꯁꯤ ꯀꯪꯍꯜꯂꯒ ꯄꯥꯎꯗꯔ ꯑꯣꯏꯅ ꯁꯦꯝꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯔꯨꯞꯁꯤꯅ ꯇꯧꯔꯤ ꯑꯩꯁꯨ ꯌꯥꯎꯔꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯄꯥꯎꯗꯔ ꯑꯣꯏꯅ ꯕ꯭ꯂꯦꯟꯗꯔ ꯇꯧꯔꯒ ꯀꯣꯂꯣꯡꯗ ꯇꯛꯑꯒ ꯄꯥꯎꯗꯔ ꯁꯦꯝꯒꯦꯅ ꯇꯧꯔꯤ ꯄꯥꯎꯗꯔ ꯑꯣꯏꯔꯒ ꯃꯈꯜ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯒꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯇꯝ ꯈꯥꯏꯗꯣꯛꯄꯤꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯑꯁꯨꯝꯅ ꯀꯔꯤꯗ ꯁꯣꯏꯕ ꯈꯣꯠꯄ ꯃꯌꯥꯝ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯂꯣꯏꯅꯅ ꯑꯩꯕꯨ ꯐꯣꯂꯣ ꯇꯧꯕꯤꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯃꯇꯨꯡ ꯃꯅꯥꯎ ꯑꯁꯨꯝ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯅꯕꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ